Moreh da ahenba security force thajinkhre. Moreh da law and order ngnaba ahenba state security force thajinba hokre. Panba yabadi numit kharani gi mamangda kuki militant singna Moreh da mathau toriba state security force da akan mamongda nongmei kapsilatuna landarakpa laikhrabani loinana madubu chapchana thengnagani haina se minister na miyam da thajaba pikhiba laikhre. Amaramda Tengnopal district ki border town Moreh da kuki militant singna maning tamna operate torukpaga loinana Manipur police ki SDPO ama yauna person kaya hat khibada natana ati person kaya ama aso open nangan khiba thodok sing tholakpana special commando singna kuki militant singbu thauna laina thengnaba ngamnanaba nongmei Maru lising yangkai amadi 51 motor gi life round chama yangkai pibinaba police department da SP railway amadi special commando unit Manipur in charge oiriba TS Krishna Tombina haijarakre mamang sahi December 13 da special commando unit Manipur gi in charge na Manipur police da pibinaba haijarakhiba nongmei Maru lising yangkai gi manungda 7.62 LMG life round lising tara instance rifle round listing kun AK-47 life round listing tara taret 303 rifle gi life round listing ahum amadi 51 motor life round bomb chamag yangkai pibinaba hairakhibani. High command gi yaka yengduna leirabadi warishin purakpa ngamloi Mahesor Tongan political party gi mihus singna lamdam asida hojik oiriba tangdu leita daba phibam asigi matangda chapchabu wafum kaya high command da taksin bagi mahutta yaka yengduna leirebadi kaidawnungda warishin purakpa ngamloi haiduna political activist Mahesor thongnaujamna phongdorakli wafum asi Mahesor thongnaujambu tongan ba mafam singda taramna okpaga mari lenana mahakna phongdokhibani Mahesor thongnaujambu sagolbal thangapat aroiba tera yambem leirak tera yangkhum leirak langjing maning club pasoi part 1 2 3 4 awang khuno mamang maning konthokjam lamkhai laingam khul community hall khumbong kaithel yaungda tongan ba mafam singasigi yamlaba miyamna taramna okhibani taramna okpa aduga mari lenana Mahesor thongnaujamna opposition amadi ruling khaidoktuna leibagi matam natti thokliba irang asi political solution puraknaba amatta oina thabak tongminagadabani haiduna phongdorakli. Delimitation ki thabak paikhatnaba RK Ranjanna Amit Shah da aiba cherol pisinkhre Manipur gi assembly seat humdra hengat hanaba amadi anauba unreserved Lok Sabha constituency ama semnaba taksinkhre Manipur gi oina parliament amadi assembly constituency singi panduna lediba delimitation gi thabak thoram sing paikhat pinaba external affairs amasung education gi union minister of state Dr RK Ranjanna union home minister Amit Shah da aiba cherol thaduna union home minister gi pungning singsinkhre loinana Manipur gi assembly seat humdra hengat hanaba amadi anauba unreserved Lok Sabha constituency ama semnaba taksinkhre Union Ministry ki Kerol adana haibada state aseda paikhaliba delimitation ki thabak thoram asi khwaidagi nauba census ta yenglaga lokfam thoi community amatada atamnana mateng pangba natragana akaknaba community amakaki yenglaga thabak tawdaba changi achumba amadi chatnaba yaba warishin amadi conclusion sing fangnana ba delimitation ki process asi mapung phana manung mapan naidana pangthok patangai fade minister ki Kerol asina makha taradana hai hojik outer Manipur Lok Sabha constituency gi manung chaliba ST reserve constituency oiriba unreserved assembly constituency nipan yauna ahenba unreserved Lok Sabha constituency ama sangbatpagi wafam hodok laduna state asigi oina lariba assembly gi seat humphudagi humdrada hengat hanabagi oithokpa yaba wafam sing pukat ki lanana SC amadi ST gi reserve amadi unreserved seat sing sembada kanglan chumna pakhet pinaba wafam su minister gi maike dagi phongdokhi Matam-matamgi oiba e-file update singdamak miyamna channel asibu nungsibiduna like comment subscribe tawbiramo.